Hotel the Levi Nupi Masa Amavu, Namdana, you Pitaklaga, Ahing Super Molest Matung, Namfuda Rep Torambanupa Ama, United National Liberation Front, UNLF Namakongda Kaptuna Serak Pikre, United National Liberation Front, Manipur Department of Publicity in a press release Amatadorogli, Madudi, Repki Maralda, Kaidem Nongdam Nganba, UNLF Naserak Pikre. Haukiba Tara January 2025 ta Fogoi Shangbam Lekai degi Kaidem Nongdam Kangan ba Sahi Kuntra son of KH Mangilan Singha Hariba Mioi Asina Imphal Hotel Amada Room Waiduna Laibi Rosy Asengba Mingdi Nette Kowi Nupi Amavu Ahing Chupa physically amasung mentally ot nairaba matungda rep tawiki Thogdok asigi matangda UNLF ki Special Task Force ta wakat lakpadagi tigatuna thogdok adugi asengba asumbasing adu khanglaba matungda rapist nongdam khangan babu makhongda nongmaina kaptuna serak pikibani thogdok adu det 10 da Rosy sahi kunifana Delhi dagi mayumda tholakpada Imphal gi hotel amada ka ama waiduna laiki hotel asida nongdam khangan basu mamanava kharaga birthday celebration tawrongki Rosy na hotel asida mathanta leiba amadi security gi akomba phibam asigi khudong saba lauduna nongdam khangan ba hariba miyoi asina Rosy gi room da hotel gi staff saduna awat apa hangba saraga room aduda famlaga laisanki masigi matungda hotel dagi yu kauduna thaklaga Rosy bu su pithaknabu honaki loinana namdana khudum sannabu honaraki maduda Rosy na yadaduna ahing supamukna duna laiki nongalamdaida nongdam khangan bana Rosy bu phu saiduna amadi hatkani haina kihallaga namdana rep tawiki hariba wafam ase victim oiribi Rosy na mangonda namza namthek nakiba thogdok asigi mayek sengna piribo wafam asida nongdam khangan bahariba misak asisu masagi maral haibadi confessional statement adu yazari asumna UNLF ki special task force asina kupna thigatlaba matung thogdok asi asumbani khangbangam aduga nongdam khangan bahariba miyoi asina mahak masagi asoiba asi khangjare mahaki asigumba lamsat naidaba thabaksi matungda amuk hana tawjararoi haina victim Rosy da kaptuna amadi khurumduna haizaki masida Rosy na sumiyoi bagi menungsi uttuna mahakpu ngakpeki masigi matungda party gi mari leinaba authority na wafam sing ase kupna khanarba matungda nongdam khangan babu ahakpa sairak pibagi mahutta makhongda kaptuna waraknaba warep taduna sairak asimak thabak oina pangthokre khunai asida leiriba matu sonba nupi angang singbu tuhat na hetpiba amadi sanapot kum khanba miyoi singbu warak watemduna pathapum tharaba khunai asibu kannawa UNLF ki paring naina satharakliba khongjang asida miyamna sogatpiu thoidok hendokna mama mapa singna masa singbu Fazana Sawuk Nauk Piu, Masasing na Kunai Mangnava, Patabalisat Chalakpada Sumtok Piu, Losinduna Tambiganu, Hotel Lodge Amasung, Rent Housing na Stop Matiksa na Tambiduna, Security Kanglon Chet na Ngakpiu, Mara Leva Singdi, Matiksa Serak Sweden Pirakani, Haribo Wafam Sing Asi, UNLF ki, Maikai degi press release asi Tadorokpani.